ngasi tangani tha tara mathoi thangja numit ki ayu pung tara makhai muk taba matamda Jirwam district ki manung chana leiba Mongbongda handak ta maidai amadi kuki ani ki marakta thokliba irang asidagi nauna hangdokpa police outpost sa OC in charge oina leiba Khulakpam Sahajahan bu outpost asimaktada mahaki makhada thabak tawba constable Akoijam Bikramjit kauba amana masada issue tawba nomaina kaptuna mi hathina hatkibagi thaudok asi miyobagi lichat yaudaba thawong amani haina lawbaga loinana yamna thamoi shokna nungaitaba phongdor I haina All Manipur Muslim Organizations Coordinating Committee Amukoki Information and Publicity Secretary Khulakpam Mukram Pravina Khudek Piduna Thadorokpa Cherol Amana Phongdokre Cherol aduda makhatarduna lufna thokpa asi thaudok asi yamna hakchuna lawi thaudok asi matau karamna thoklibano kari wahudagi thokibano thaudok aduda atopa miyoising chenabra mihat asigi marumda lautuna ba leibra natraga mihat asida mara leiba miyoi adugi motive adu karino haibase Jirwam District Police amadi Manipur lengaki awangba thaki investigation team amana thigatuna miyamda puthokadabani preliminary report ama khudakta puthoktuna thambina basu cherol asina palli loinana asigumba mihat asi chingi mafam singda handaki lal asigi manungda posting piduna thawai kubakta haptuna tumba machet chaba machet leibaki damak mathau tawriba pangal employees singda ninghanaba pokningai oire haiduna hauzik faduna Jirwam District Police ki custody da leiba mara leiraba Akoijam Bikramjit amadi atai chenaba sing logi midyang dagi nangthok haloi haibagi lengak na commitment pibinabasu Love asina phongdol oduna laibak thiba thodokta leikhidraba Khulakpam Sahajahan gi imong manungi awaba amadi nungaitabadasu amukokna saru yabaga loinana amata oiba wakhalol thamni haiba wafamsu cherol aduda makhatana palli